ꯃꯐꯝꯗ ꯂꯥꯛꯏ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯍꯥꯖꯣꯟꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯊꯕꯛ ꯁꯨꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯆꯥꯟꯗꯅꯤꯅ ꯇꯞꯅ ꯊꯧꯖꯥꯜꯂꯣꯟꯗꯒꯤ ꯀꯥꯏꯗꯅ ꯈꯨꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯉꯁꯤꯗꯤ ꯈꯔ ꯄꯤꯕꯤꯔꯣ꯫ ꯏꯕꯨꯡꯉꯣꯅ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯔꯥ ꯍꯦꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯤꯠꯁꯨ ꯇꯧꯕꯤꯒꯅꯨ, ꯁꯨꯅ ꯄꯤꯕꯤꯌꯨ꯫ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯤ ꯍꯦꯟꯒꯠꯄꯤꯗꯕ ꯌꯥꯔꯔꯣꯏ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯏꯇꯩꯃ, ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝꯁꯤꯕꯨ ꯃꯔꯝꯗꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ꯭ꯔꯥꯅꯦ? ꯏꯕꯨꯡꯉꯣ, ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯕꯤꯕ ꯌꯥꯔꯦꯅ꯫ ꯍꯥꯀꯨꯝ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯕꯗ ꯈꯣꯔꯁ ꯀꯌꯥ ꯀꯥꯏꯊꯣꯛꯂꯝꯕꯒꯤ ꯀꯨꯝꯁꯤꯅ ꯀꯌꯥ ꯀꯥꯏꯊꯣꯛꯂꯕꯒꯦ? ꯍꯧꯖꯤꯛꯄꯨ ꯆꯦꯡ ꯀꯤꯂꯣꯗ ꯀꯌꯥ ꯄꯤꯔꯤꯕꯒꯦ? ꯈꯨꯠꯁꯨꯃꯟꯗꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯒꯠꯄꯤꯗ꯭ꯔꯤ꯫ ꯃꯇꯝꯁꯤꯒꯤ ꯄꯣꯠꯇꯥꯡ ꯆꯩꯇꯥꯡꯁꯤꯗ ꯄꯤꯔꯤꯕ ꯈꯨꯠꯁꯨꯃꯟꯁꯤꯒ ꯀꯔꯝꯅ ꯍꯤꯡꯕ ꯌꯥꯒꯅꯤ? ꯈꯪꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡꯁꯤ ꯏꯅꯤ꯫ ꯏ ꯃꯔꯤꯛ ꯁꯤꯟꯊꯔꯤꯕ ꯏ ꯃꯔꯤꯛ ꯑꯁꯤꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯇꯩꯃꯅ ꯉꯥꯡꯕꯤꯔꯕꯅꯤꯅ ꯑꯩ ꯋꯥ ꯑꯃꯇꯪ ꯍꯪꯖꯒꯦ꯫ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯏꯇꯩꯃ ꯍꯣꯏꯒꯤꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕꯗꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯊꯤꯀꯥꯒꯤ ꯔꯦꯠꯇꯤ ꯊꯣꯏꯅ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦ꯫ ꯄꯣꯠ ꯇꯥꯡꯕꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯡꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯤꯜ ꯍꯦꯛ ꯐꯪꯕ ꯅꯠꯇ꯭ꯔꯦ꯫ ꯁꯦꯜ ꯂꯩꯒ ꯂꯩꯇꯦꯒ, ꯁꯦꯜ ꯀꯥꯏꯊꯣꯛꯄ ꯌꯥꯏꯒ ꯌꯥꯗꯦꯒ, ꯆꯦꯛ ꯃꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯅꯤ꯫ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯁꯤꯟꯃꯤꯒꯤ ꯁꯦꯜ ꯄꯤꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯕꯟꯗꯣꯞ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯀꯌꯥꯃꯔꯨꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯜ ꯄꯤꯊꯣꯛꯄꯗ ꯈꯔꯗꯪ ꯄꯟꯊꯖꯔꯤꯕꯅꯤ꯫ ꯋꯥꯔꯧꯕꯤꯒꯅꯨ, ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯤ ꯊꯤꯟꯊꯕ ꯌꯥꯔꯣꯏꯅꯦ꯫ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯒꯤ ꯁꯤꯟꯃꯤ ꯂꯨꯞꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤꯅꯦ, ꯈꯨꯠꯁꯨꯃꯟꯁꯨ ꯍꯥꯟꯅꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯦꯞꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ लेपा हाइबसी अखोइने सुद्रगा मी अतैने सुगदब नत्ते सिन्मी पुम्नमक थबक लेपकदबनी होय मयामना ताकपिरिबसी आइसु याजरगे अदुबो नुमित निनी हुमनी दंगदि मतम पिबियु अइहाक मयामगी सोइदनब तौजरगे असुमना वा असि ngangnarब मतुंगदा ठिकादारगा सिन्मीसिंगा यानबा अमा पुरक्तुना मयाम पुम्नमक हनरकले चांदनीसु मयुमदा हलकले वारोल पुम्नमक मचानुपीदा तमदुना खंगनरे वारोल अदु तारगा मचानुपीना हाइरई अदुनिने इमा हौजिकी